ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯃꯤ ꯑꯣꯟꯕ ꯔꯥꯖꯀꯨꯃꯥꯔ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯡꯖꯦꯜ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ, ꯅꯥꯏꯇꯣꯝ ꯍꯤꯡꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ, ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯖꯕꯇꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯧꯅ ꯃꯔꯤꯟꯖꯦꯜ ꯑꯗꯨꯗ ꯃꯥꯕꯨ ꯀꯜꯂꯛꯅꯔꯝꯃꯤ, ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ, ꯂꯤꯡꯖꯦꯜ, ꯂꯤꯡꯖꯦꯜ ꯏꯃꯨꯡꯗ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯒ ꯁꯠ-ꯁꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯆꯪꯉꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ ꯍꯥꯏꯗꯅ ꯋꯥꯏ ꯇꯩꯔꯝꯕꯅꯤ꯫ ꯑꯗꯨꯝ ꯅꯥꯟꯗ ꯂꯩꯔꯁꯤꯕꯨ ꯊꯕꯛ ꯐꯈꯤꯕꯁꯤꯅ꯫ ꯊꯣꯏꯕꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯂꯤꯡꯖꯦꯜꯒ ꯂꯣꯏꯅꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯉꯟꯇꯥ ꯂꯥꯛꯏꯁꯤꯕꯣ? ꯍꯣꯔꯦꯟꯁꯦ ꯅꯨꯡꯊꯤꯜꯗ ꯁꯤꯡ ꯆꯟꯕ ꯈꯔ ꯆꯠꯂꯨꯁꯤꯔꯅ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯅꯪꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯄꯅꯤꯅ ꯂꯝꯕꯤꯁꯨ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯅ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯕ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯦ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯂꯩꯇ꯭ꯔꯦ, ꯈꯔ ꯊꯤꯔꯨꯁꯤꯔꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯁꯨꯔꯕꯅꯤꯅ ꯈꯔ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯔ ꯏꯇꯣꯝꯇ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯇꯣꯝꯇ ꯄꯣꯛꯑꯝꯃꯤꯁꯦ꯫ ꯑꯩ ꯅꯠꯇꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯅꯕ, ꯇꯦꯡꯕꯥꯡꯕꯤꯅꯕꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯗꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯅꯊꯟꯗ ꯍꯣꯠꯅꯔꯤꯅꯣ? ꯂꯤꯡꯖꯦꯜꯅ ꯐꯔꯦꯁꯦ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯦ, ꯈꯔ ꯆꯥꯈꯤꯁꯤꯗꯅ꯫ ꯆꯥꯕꯨꯗꯤ ꯆꯥꯔꯛꯇ꯭ꯔꯤ, ꯏꯃꯥꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ, ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯆꯥꯛꯀ ꯊꯣꯡꯂꯝꯗ꯭ꯔꯤꯗ, ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯁꯤꯗ ꯏꯁꯤꯡꯒ ꯊꯦꯡꯒꯅꯤ ꯈꯟꯕꯗ ꯇꯟꯕꯨ ꯇꯜꯂꯦ꯫ ꯃꯁꯤꯗꯤꯕꯀꯣ, ꯂꯥꯛꯑꯣ ꯆꯪꯉꯁꯦ, ꯑꯩ ꯆꯥꯛ ꯊꯤꯔꯛꯑꯒꯦ꯫ ꯍꯣꯏ, ꯅꯣꯏꯗ ꯈꯔ ꯑꯃꯨꯛ ꯆꯥꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯔ ꯆꯥꯔꯨꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯃꯪ ꯃꯆꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯅꯤꯈꯛ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯆꯠꯂꯒꯨꯝꯁꯤ꯫ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯈꯣꯏꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟꯁꯨ ꯀꯌꯥ ꯃꯥꯟꯗꯦ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅꯕꯨ ꯑꯗꯨꯛꯀꯅ ꯊꯨꯅ ꯀꯅꯥꯅ ꯆꯦꯟꯕ ꯉꯝꯗꯣꯏꯅꯣ? ꯃꯐꯝꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝꯅꯤ ꯍꯥꯏꯅꯩ, ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯪꯂꯨꯗꯕꯅ ꯐꯒꯅꯤꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯅꯤ, ꯑꯗꯨꯅ ꯎꯔꯤꯕ ꯈꯪꯅꯤꯡꯂꯤꯕ ꯄꯣꯠꯁꯛꯇꯣ ꯃꯃꯨꯠ ꯇꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯕꯤ, ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏꯀꯣ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯟꯕꯤꯅꯕ ꯂꯥꯎꯔꯛꯂꯕꯁꯨ ꯎꯃꯪꯁꯤꯗꯗꯤ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯣꯏ, ꯆꯪꯁꯨ ꯆꯪꯉꯛꯑꯣꯏ꯫ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ, ꯑꯍꯤꯡꯃꯛꯁꯨ ꯅꯠꯇꯦ, ꯅꯨꯡꯊꯤꯜꯁꯤꯗ ꯐꯣꯟ ꯑꯗꯨꯝ ꯎꯔꯒꯗꯕ ꯃꯇꯝꯁꯤꯗ ꯂꯥꯛꯑꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯨꯁꯤ꯫ ꯑꯩ ꯂꯥꯛꯑꯣꯏꯗ ꯊꯣꯏꯕꯤ, ꯃꯐꯝꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯒꯦ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯂꯨꯁꯦ꯫ ꯊꯣꯏꯕꯤꯅ ꯅꯝꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯎꯃꯪ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯃꯪ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯦ, ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯒꯨꯝꯁꯦ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯎꯃꯪꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯪꯉꯤꯁꯦ, ꯐꯅ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯩ꯫ ꯊꯣꯏꯕꯤ, ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯤꯃꯤ, ꯅꯪꯕꯨ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤ ꯏꯊꯟꯇ ꯃꯐꯝꯁꯤꯗꯕꯨ꯫ ꯇꯥꯂꯛ ꯑꯗꯨꯗ ꯀꯩꯃꯤ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯂꯣꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯩꯃꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫
ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯕ ꯑꯃꯈꯛꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯇꯨꯅ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯤꯕ ꯑꯃꯗꯤ ꯐꯖꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯆꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯩꯃꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯂꯤꯡꯖꯦꯜꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯇꯤꯌꯥꯗꯁꯨ ꯂꯣꯏꯅꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯩꯃꯤꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ ꯌꯦꯡꯉꯣ, ꯃꯁꯤꯗꯒꯤ ꯎꯖꯥꯎ ꯑꯁꯤꯗ ꯇꯣꯡꯂꯤꯕꯁꯤꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯀꯩꯃꯤ ꯑꯗꯨꯗꯤ ꯂꯤꯡꯖꯦꯜꯕꯨ ꯎꯕꯗ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ, ꯑꯩꯕꯨ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤꯔꯥ? ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯅ ꯀꯩꯃꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯤꯡꯖꯦꯜ ꯃꯈꯥ ꯇꯥꯅ, ꯊꯣꯏꯕꯤ, ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯆꯠꯂꯁꯦ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯊꯕꯛꯁꯦ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯂꯤꯡꯖꯦꯜ, ꯑꯩꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯍꯧꯗꯕꯅ ꯑꯩꯁꯨ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯨꯗꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯦ ꯊꯨꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯖꯧꯕ ꯉꯝꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯀꯩꯃꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯀꯩꯃꯤꯗꯨꯅ ꯃꯈꯥ ꯇꯥꯅ, ꯑꯩꯁꯨ ꯈꯪꯏ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅꯤꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯆꯗꯦ꯫ ꯊꯣꯏꯕꯤ ꯀꯩꯃꯤꯗꯨꯗ ꯌꯦꯡꯂꯒ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ, ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯣ? ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯄꯣꯏꯔꯩ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯏ, ꯀꯔꯝꯅ ꯂꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯐꯅꯦꯛ ꯑꯉꯥꯡꯕꯤ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤ, ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯃꯁꯥꯗ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯃꯤꯗꯨ ꯀꯤꯖꯕꯅ, ꯂꯤꯡꯖꯦꯜ ꯀꯧꯏ꯫ ꯊꯣꯏꯕꯤꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯇꯧꯕꯅꯣ? ꯊꯣꯏꯕꯤꯅ, ꯅꯨꯃꯤꯗꯥꯡꯒꯤꯁꯤꯡ ꯑꯣꯏꯅꯅꯕ ꯈꯔ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯑꯗꯣ ꯑꯩ ꯇꯧꯕꯤꯔꯒꯦ, ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥꯅ ꯊꯤꯔꯨꯔꯅꯨ꯫ ꯀꯩꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯁꯤꯡ ꯃꯄꯨꯜ ꯑꯅꯤꯈꯛ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯡꯉꯛ-ꯉꯛꯏ꯫ ꯃꯍꯥꯛ ꯀꯩꯃꯤ ꯑꯃꯈꯛꯇꯁꯨ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯊꯤꯟꯊꯅ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕꯤꯅ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯃꯇꯨꯡꯗꯗꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯕꯤꯅ ꯈꯗ꯭ꯔꯛ ꯇꯧꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯛꯀꯅꯤ, ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ, ꯂꯩꯔꯝꯃꯣ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯡ ꯃꯄꯨꯜ ꯑꯅꯤꯗꯨ ꯑꯃꯃꯝꯇ ꯃꯀꯣꯛꯇ ꯍꯥꯞꯀꯠꯅꯔꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯀꯩꯃꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯒꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯈꯤꯅꯤ꯫ ꯌꯦꯡꯉꯣ, ꯀꯩꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯛꯏꯁꯦ ꯃꯇꯨꯡꯗꯁꯨ ꯇꯧꯕꯤꯔꯛꯄ ꯌꯥꯏ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯥꯞ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪ ꯖꯥꯗꯨꯁꯨ ꯍꯩ, ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯅꯪꯕꯨ ꯈꯪꯅꯤꯡꯗ꯭ꯔꯣ? ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯍꯪꯂꯨꯁꯤꯔꯣ? ꯊꯣꯏꯕꯤ, ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯒꯨꯝꯁꯤ꯫ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ, ꯆꯠꯂꯔꯣꯏꯁꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯣ, ꯀꯩꯃꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯈꯤꯗ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯀꯩꯃꯤꯗꯨꯅ ꯇꯥꯠ ꯍꯩꯕ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯒꯅꯤ, ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯤ ꯉꯁꯥꯏ ꯃꯈꯩ ꯈꯟꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯩꯁꯨ ꯈꯪꯅꯤꯡꯃꯟꯈꯤꯗꯅ ꯍꯪꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤ, ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯏꯃꯥꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ꯫ ꯍꯣꯏ, ꯍꯌꯦꯡꯗꯤ ꯁꯤꯡꯖꯨ ꯆꯥꯁꯦ, ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ꯫ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯡꯖꯦꯜ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯀꯩꯃꯤꯗꯨ ꯂꯥꯛꯇꯨꯅ
mahaka loinana ningthiraba leikol amada chatminarami khanghaudana lingjel manglan adudagi phuk haugallaklaga kari mangno zikidubo hei kaimi dubo nungsibu suwangamloi taibang miyoi basu nataba sibuduka ai amung ada umangdu chatlaroi wa asi hairaga lingjel amuk tumkhirami asumna numit marini de hauzenkre kaimi adu ngairiba numit masingdi sumyam silaklabada mahak nongmadi lingjel bu thiba ahingi matamda laklami numit mangani mu hauzenkre nongmadi lingjel numidang amada hairiba kaimi dun leiriba umang adugi nakana leiriba lambi duda matomda laklami kaimi aduna chalibi misak adu lingjel na haiba khangladuna umang adudagi tapna kauraklami lingjel ahing aduda khonjel adu tabada masadu akibuna thankhirami kana kana leige haiduna akoibda koyeng yenglami kaimi adu mami sami mangang adu non tharakpadu ubada mahaki bana koilaw lawrami mahaki khonjel adu su tarabada leikagi miyam sing adu su loina senaraklami lingjel su chenga haina tawuda kaimi duna mahaki mitmangda songthoraklami aduga mahaku phaduna umang adu da phukhirami kaimi adugi mitrang adudagi lingjel amadi makhoi ani atopa ningthau amagi lebak amada thongkhirami mafam adu aduki matik yamna pukning khuningai oiba mafam amani adubu lingjel di mafam du phana yamna phajaba ama oirabasu harau momon u haiba yaramde kaimi duda sauna yenglaklaga he kaimi karigido nang neibu mafam sida phaduna puraklibadi nangbu aigi nubi ohenga haiduna puraklibani kari taibang mi oibasu nataba mi tangkai kai tangkai na hakna aibu labu na tiknate nangbu nungsibudu oithoklai aibu hojikma aigi khuladu thillo nang naibu nongmudi soidana nungsiba ngamlakhini haina aigi thasaba lai mikopadu laktru phauba nangbu aini senagani amadi nangbu phamsidagi nanthoktu chatlaloi nangna chaki haina khalabusu khaidong nungni chatpa ngamloi taibang mi oiba natabuna khoidi nakhoiga saklon manaba miyoi oina thibiyo karigi nakhoiga saklon onaba ihapu pamlibano matam amada nahak soidna khanglakini haujikti chalasegi konungda ai nangna haiba pumba yarage adubu karigumba tha ahum asida aina nangbu nungsiba ngamlaktaba thoklabadi aibu amu aigi khuladu thengadabani masi karigumba nahakni yadaba thoklabadi ai खुद असी फक्तदा आई सिगनी फरे आई नंगना हरिबा वफम पुमनमक्तो अयाबा पीरबनी आइना नंगबु थासै ना आइबु सोइदना नुसिबा ngamlakigani मखोय अनिदु पुन्ना कोनुंग अदु लाकमिनारमी लिंgjel मफम अदुदा उरिबा मियाम अमदि लेरिबा पोसै सिंग अदु उबदा महाक्ति मंगलाना ताउरिबा लेरिबि अमगा चपमानख्रे tasengna mahak asiguma thawongsing asibu leramgani haibadi sukhan khaludabani talak aduda manai ama khaklaklammi mazai bungo ngasai makai kadai de chapirubake ining thawna ngasai makai wala ngai du leiribani aduga nupi sida kanano mahakti mafam asida amuk tu ukhitri mahak ase aigi nupi oigadoribani wa adu tabda lingjel di sauning mana loikre makhata na manai aduna thawgalon ga loinana Maharani ado mo tawgal utsari adudi leng na butawrasi makhoy ahum puna konung adu lakminarami lingjel konung adu da changlu matamdadi mahak yamna angak popoklami maramdi kaimi aduki mapabong mahakumba miyoiba amani amadi konung adu aduki matik yamna sunali ningthau poire bana ibagi poire nangbu ngasai makai kadai de chatlugi pabu ai ngak chathoklu bani ningthau poire ba lingjel da yenglakladuna nupi masa sidi kanano babu nupi se aigi loinabi ohenga haiduna aina pujarakpani ipagi bungo karino nangna tawribasibo nangi sakpam asida karamba nupi nabu nangi na tungda inarakpo ngamgani nangna nupi ase namduna pharaga purakpana haiba ipa su khangi nupi masa se mayimna thindokpi hibana paduna phagani haina ipadi khale babu padu isu matam lakini lingjel di kari mata ngangje ningthau aduna nupi du yenglaklaga ibema
ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯀꯝꯗꯧꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ. ꯏꯗꯣꯝ ꯁꯨꯔꯒ ꯆꯥꯔꯒ ꯋꯥꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯑꯩꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ. ꯑꯩꯕꯨ ꯄꯥꯕꯨꯡ ꯍꯥꯏꯅ ꯍꯦꯛꯇ ꯀꯧ. ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯔꯝꯗꯕ ꯇꯥꯔꯗꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯥꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ. ꯑꯩꯁꯨ ꯋꯥꯈꯜ ꯊꯦꯝꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯇꯥ, ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ? ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯤ ꯏꯇꯥ? ꯑꯁꯨꯝꯅ ꯊꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯀꯩꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ. ꯃꯊꯟꯇꯁꯨ ꯈꯟꯖꯩ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ. ꯍꯥꯏꯅꯈꯤꯕ ꯊꯥ 3ꯗ ꯃꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯟꯒꯅꯤ. ꯀꯩꯃꯤ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯝꯂꯣꯏ. ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯅꯤꯡꯊꯧ ꯄꯣꯏꯔꯦꯝꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯗꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯂꯤꯡꯖꯦꯜ ꯃꯗꯣꯝ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ. ꯇꯥꯂꯛ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ. ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯄꯣꯏꯔꯦꯝꯕ ꯑꯣꯟꯊꯣꯔꯛꯂꯒ, ꯍꯥꯏꯌꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯄꯥꯕꯨꯡ, ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯂꯩ. ꯏꯆꯥꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯄꯨꯝꯕ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ. ꯂꯥꯎ, ꯃꯁꯤꯗ ꯐꯝꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ, ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯀꯩꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯄꯥꯕꯨꯡꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ? ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯁꯛꯂꯣꯟ ꯂꯧꯕꯒꯦ? ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯌꯥꯝꯅ ꯈꯪꯖꯅꯤꯡꯉꯤ. ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ. ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ. ꯃꯍꯥꯛꯄꯨ ꯈꯪꯗꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯤꯒꯤ ꯐꯠꯇꯅꯕ ꯀꯔꯤꯝꯇ ꯇꯧꯖꯔꯨꯕ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯊꯣꯛꯍꯜꯂꯝꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯥꯞ ꯇꯧꯔꯝꯕꯅꯤ. ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯂꯧꯅꯔꯤꯕ ꯑꯀꯤꯕ ꯁꯛꯂꯣꯟꯁꯤꯡ ꯑꯁꯤꯁꯨꯅꯤ. ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯃꯍꯧꯁꯥꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯤ. ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯒꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤ. ꯄꯥꯕꯨꯡ, ꯅꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯐꯨꯝꯗꯨꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯨꯔꯒ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯕꯗꯤ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪꯁꯨ ꯍꯩ. ꯃꯍꯥꯛꯅ ꯀꯩꯃꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯃꯗꯨꯃꯛ ꯃꯍꯥꯛꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ. ꯇꯁꯦꯡꯕꯗꯤ ꯀꯩꯃꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤꯗꯨꯕꯨ ꯃꯗꯨ ꯈꯛꯇꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ. ꯐꯔꯦ ꯏꯆꯥꯁꯤꯗꯤ, ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ. ꯅꯤꯡꯊꯧ ꯑꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃꯗꯤ ꯀꯩꯃꯤ ꯑꯗꯨ ꯃꯇꯣꯝꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯤꯡꯖꯦꯜꯅ ꯎꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ. ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯆꯤꯛꯄ ꯂꯩꯀꯣꯜ ꯑꯁꯤꯗ ꯅꯗꯣꯝ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯈꯪꯗꯦ, ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯂꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ. ꯀꯌꯥꯗꯤ ꯀꯨꯏꯔꯦ, ꯈꯥꯡꯕ ꯌꯥꯕꯁꯨ ꯈꯪꯂꯛꯂꯦ. ꯑꯗꯨꯕꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕꯗ ꯑꯋꯥꯕꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯉꯥꯏꯗꯨꯅ ꯍꯤꯡꯈꯤꯅꯤ.
ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯄꯣꯏꯔꯩ ꯂꯤꯡꯖꯦꯜꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯅꯣꯡꯈꯠꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯛꯂꯣ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯈꯟꯕ ꯉꯝꯃꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯠꯆꯔꯕꯅꯤ ꯄꯣꯏꯔꯩ ꯐꯝꯂꯝ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯂꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯣꯡꯃꯇꯗꯤ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯅ ꯂꯤꯡꯖꯦꯜꯕꯨ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯕꯤꯔꯛꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯛꯄꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯃꯇꯥꯔꯣꯏ ꯊꯣꯏꯕꯤ ꯐꯝꯗꯨꯅ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯤꯡꯖꯦꯜꯒꯤꯅꯤ ꯈꯪꯂꯕꯗ ꯃꯍꯥꯛꯁꯨ ꯅꯣꯏꯈꯠꯂꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯄꯥꯡꯗ ꯆꯦꯜꯂꯛꯂꯤꯕꯗꯨ ꯂꯤꯡꯖꯦꯜꯅꯤ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯂꯤꯡꯖꯦꯜ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯦ ꯏꯇꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯂꯩꯇꯤꯌꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯎꯖꯕ ꯐꯪꯕꯁꯦ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯤꯡꯖꯦꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯀꯨꯏꯔꯦ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯁꯪꯒꯥꯏꯗꯨꯗ ꯆꯠꯂꯨꯗꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯊꯣꯏꯕꯤꯅ ꯆꯠꯂꯨꯁꯤ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯁꯤꯠ ꯁꯦꯡꯗꯣꯛꯄꯗꯨꯒꯨꯝꯅ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯊꯣꯏꯕꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯒꯨꯝꯁꯤꯀꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯏꯪꯊꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ